Bijang tabir ba khoi pumna pu image tv na taram na oksha bagal loina Brajesh Kumar na khurumjari ngasigi maroi ba pauda Manipur da hokyo pung kunmari da mioi chahumga humra taret nauna positive oi ba thengna khre mioi marina laichat asina laikhidre Palel da hockey gi turf ground semgat nabagi sanpham sanction tawduna leire haina Kaksin Kendrick MLA M Rameshwar na haikre Hoirai Leimarol Maira Kwaibi Apunba Manipur gi kontra mangarak suba mapok kumon thoram pangthokre loinana Union Minister Rane gi mathakta action laudana ba Bombay High Court na Maharashtra government da khankhre Mapungoy pau lobirasi Manipur da hokyo pung kunmari da mioi chahumga humra taret nauna COVID positive oiba thengaduna state asigi apunba COVID-19 confirm case masing lakh amagal lising taramatoi chamapal humra ma yaure pung kunmari asida mioi mari laikide haidba mioi mari asi tharga sikhiba migi masing lising amaga chatret humpum doi shukre pungpham sida mioi lising ahumga chatret humpumapan na test tawkiduna pandemic asi hobudi ngasi phawbuda State asida mioi lakh taramatoi lising marfudramathoi chanipal taratret test tawkre Kakching district asida hokyo pung kunmari da mioi mapan nauna COVID positive oikre pungpham sida mioi hupumapan district asida test tawki basing adu Manipur lenga ki testing center da nipu manga Jiban hospital da taramanga amadi ima hospital da mioi mapan ni aduga mioi tarukna lenga ki testing center da aduga ima hospital dana mioi ahum positive oiba thengnakibani Malem sida COVID positive oiba migi masing koti kunmathoi lakh nipamathoi lising humra mari chamanga kuntramapan sukre positive case sing asigi manungda mioi lakh nipumari lising hupumapan sukna mangana laikhidre aduga mioi koti taramapan lakh tarataruk lising humputaruk sukna humran nithoi na Narambadagi farakre laichat asina khwaidagi hena soholaba leibakna mioi koti ahum lakh marfumapan lising humpu nifal chamapal kunmanga positive oiba thengaduna USA na oiri ani suba soholaba leibakna mioi koti ahum lakh kunmanga lising tarani thoi chahum humpu taru positive oiduna India na oiri amadi positive case koti ani lakh taruk lising taramanga supna nipan thengaduna Brazil na ahum subuda leiri India gi oinadi positive case lakh humphumari lising kutrani thoi satruk nipumapan thengaduna Maharashtra na ahanbada Kerala na case lakh kuntrani pan lising yakhema thoi chamapal marphumari thengaduna ani subada aduga case lakh kunmapan lising nipuma thoi subna kuntaruk thengaduna Karnataka na ahum suba sohalaba state oidi Union Minister of State for External Affairs and Education Dr. R.K. Ranjan na Manipur da chatharakpa jan Ashirwad Yatra gi manungchan na hokiba Englishing ania kungi February kuntarukta Kabul Indian Embassy da landarak kiba yeknaba kaya lathengna mioi kaya gi punsi kalam laga lekhidraba Bishnupur district ki Nambol awang lekai dagi Army Medical Corps ki Major Dr. Laisham Jotin son of late Laisham Markandogi mayum da chatuna ikai khumnaba utkre human bomb haitare ne ko suicide bomber si laga moina lahiba jaga magi mathak to officer sing masi loina hat na basanga ko da mana atatai oina madu konsal laga mabani loisan ki base mai punsi su kale aduga miyam amagi punsi se mana kalam base masi khwaida ki chawba koi gi Kathupa haibudu oi haibuse asi khangjaraga Honorable Prime Minister na chattaba yade haibudagi ai laksabani ibabusu khuram Kakching Assembly Constituency da sana khotnabagi lamda hena chawkhatnanaba pandamda India lengakna achangba senpham puthok tuna Manipur gi district ahumda ahanba oina sagadaba hockey gi turf ground sananaba
crore manga henbagi sanction tawduna leire haina Kakching SC gi MLA Mayang Lamam Rameshwarna phungdokre Kakching Assembly Constituency gi manung chana leiriba palel maning lekai community hall da pangthokpa tongan political party dagi toklaga BJP da yaurakraba bio yankhairom opagi thorom amada MLA Rameshwarna makha tardun hai chahi tarahum doi mahak makhai hena miyamgi lusing bani haiduna MLA oramlaba mioi amana hanna yengbiramdraba palel da ngasidi mahakna MLA oirakpa tha taruk khakta ngairiba matam asida koilas tharamdaba lambi sing koilas thaba losin khre atai walhoriba lambi sing su kumja lising ani kuni thoi da pangthok kadoriba assembly mikhal mamang da koilas thaba losinanaba hotnaragani Manipur ki district tarani thoi da lupa crore manga taruk changna ima kaithel sing sabda Kakching district ki palel da sagadarba ima kaithel sananaba lupa crore tara kaithok pirakliba asi ngasi paliba lengak asina aikhoi gi damak hotna birak khibani chahi taram doi makhai da MLA oramlaba amana mahakna chahi taram doi makhai adu da tawba ngamlamdraba thabak adu mahakpu MLA oina amukhana ohenbiu thabak sing adu pangthok ke hairiba asida miyamna amukka thaja khigadra hainasu phungdokhi thoram aduda Mayang Lamam Rameshwar MLA Kakching Assembly Constituency na athoiba mithung SI Syamjai President BJP Kakching Mandal na Thormapu amasung MLA Mayang Lamam Rameshwar gi loinabi Mayang Lambam nungsi Elias Tialana akhanaba mithung oina saruk yaki amarom dasu Kakching SC manung channa leiba sura dasu atopa party dagi nauna BJP da yaurakraba singbu MLA Rameshwar masa yauna opagi thorom pangthokre hairi ngasi atopa party sing dagi BJP da yaurakraba mioi sing opagi thorom aduda BJP da nauna yaurakraba singbu lengan phi amamam amasung BJP gi lengan phi amam yanbiduna harautaramna okhi sahi tarahum doi ga makhaida palen sorai re banji hanna yengbiramda hangam gu bani election gi yorko matamda mapunda leiba yabani na kana guma leader khan makamu singa kana palen gi matanga sora gi matanga ireng ban gi matanga ngangamba adubu ngasi leader ni haina leiba khoina kawoi dabdi ngasi aihana MLA oiba aihana praja gi seva to phunjeru se ai gi leiba praja sina maram oiragani habisi masi kaidong ida pichi chupa kawo ida misi kwai nai ta All Manipur Hawkers Association gi nipu subomphok kumon thoram khurai thongam laikai da leiba kala vidya sangam hall da pangthokri thoram du association na sigi president Ajit Wangkhem Chana phongdokhibada Hawkers sing Manipur lenga ki SOP ngak na miyam da lepalaitana khabar sing yonbagi thabak chathaduna lakli makata na su miyam gi dama awa ana thidana khabar yen khigani haiki thoram gi saruk ama oina Hawker kun lomna janem chatuna idan tawki Poirei Leimarol Mairapai bi apunma Manipur gi kuntra mangarak suba mapok kumol thoram ngasi khoyathong pokri sawampal leiba community hall da asamba thoram ambaga loinana pangthokri thoram aduda Poirei Leimarol gi layoi khrabi lusingbi singi photo da lupkaya gi lusingba sing yauna haikat leikat tamduna ikai khumnaba utki Poirei Leimarol gi laikhidrabi lusingbi ahumgi mafamda haikat leikat tamba aduga Manipur gi Mairapai bi amadi nupi lup amadi CSO kaya gi lusing bisingna COVID-19 SOP ngak na saruk yaki ngasigi thoram aduda mari leinana Poirei Leimarol gi president Longjam Memchowina haikibada sahi kharag mamangda aspagi marumda security force singna mara lejadaba mioi kaya pharga hatpa manghan khiba amadi nupi gi ikai khumnaba manghan bagi thodok kaya thokhraba matungda state force na amuk lalhobani hajinduna mara lejadaba mioi kaya phaba punba hatpa tawduna Manipur si mikap mirau koltana pik thanba amadi masa manau kaina bagi mitki pina lekhom thoklaba lamdam ama ohelrobani adubu madu Mairapai bi singi solaba khutna Mairapai na thengnarakhiba ninghanadaba lantheng kayana hojikti phanayamna kohan bangamle adubu
Mawong amada natraga amada soibadagi maikai kayada lamdam sigi naha amadi nupi kayagi wakal makalamna nungaina leiba haibududi oidri aikhogi Manipur asi tangdu leitaba lamdam ama oibada nupi singna maru oina maira paibi singna makhatana mating leina thabak tawwa mathau tari haina phongdo ki ngasi pore leimarol gi mapok kumol thoromga mari leinana pore leimarol maira paibi apunba Manipur ge president Longjam Memchobina lusingduna lamdam sigi maira paibi amadi sesogi lusingba kaya su yauna Mongsangai da leiba BB Paul Mental Development Home amadi Kaibi da leiba Yaibirel Children Home da satuna sengbek ani alu bag amamam asa thau liter manga amadi asa athak kaya mateng pangki koi bela pai bi agas ki tang ku manga na hau ga ma tong dai koi na liwat ni mi si mi la ga da ma ta thawai ka thok ba gai yaw ra ba ma tong da atuki mati imana yaw ki ba si ki ba tung inuna koi da chi ba ka thok ba na thawai tha ga ba mu mai guli ki ma ta imana chung chen na ai koi ba alo chung chen ma tha ga chung chen ni ba du ba ma ko bi iken ma ta san chen ni ma ko bi ado gom la ba ma ko bi do ki ma tung inuna nga chi su koi am po che spisen pa la tho amu ba wai la tho hai ga na koi nga chi su le pa la da san chen UCM na paring 9 satharakpa farmers training program COVID-19 awareness amadi potsai yentokpa thorom singi makha satharakpa oina ngasi UCM amadi sirara khong sana kaithel Ringbui Farmers Society anina sinduna COVID-19 awareness amasung urea distribution program ama ukul district ki sana kaithel da pangthokre thorom aduda UCM gi makai dagi sana kaithel amasung masigi akoiban sapat thorangi thabak singda khunja singi damakta angamba mateng pangani iramdam asigi mepung khudingmakna aikoi karamba thabak paikhatlaga mafam asida chanagadage agriculture gi lamdana chanagadra horticulture lamdana hena chanagadra UCM na angamba farmer singda mateng tawjage haibaga loinana iramdam asida leiba singpat turel asi kanduna ai ngasai khal kahendana thamduna mausagi pijam hanjil handuna yamna nungaiba anoba Manipur ama semlasi haina su phongdoki loinana farmer singda UCM na urea harbek chama ayuski hidak langthak amadi ningthamgi marumarang singsu yenthoki hairi mamang thagi kuntrama thoidagi hauduna wangkem kendragi yumthong lising tra taruk romda lakadoriba tarnithoi shuba Manipur Legislative Assembly mikalda BJP gi merep oigani haina thorangliba social worker kharibam jibanna chana thakna polam sing tengbang oina yenthopagi thabak ngasi losinkhre COVID-19 lachatki anishuba sapuna maram oirga awa mayok nariba miyamda chana thakna batengbang yenthopagi thoram charangpat mayai lekai surok khaibam lekai da chathaki tengbang polam sing yenthokpa losilaba tungda charangpat leiba kharibam sagai apopagi khubamda sangduna khurumbaga loinana thorom amasu pangthokhi thorom aduda social worker jiban nahai Bharat Sarkar amadi Manipur Sarkar na scheme kaya miyamda kananaba pibaga loinana chawkhat thorang kaya paikhat labasu wangkhem kendradi maning halagat chatlakli masi miyam gi mihut singna pokchel sengdabigini haibada haiman bathokloi lengak na piriba khudong saba sing lauminnaduna amadi amana amabu mateng pangduna awonba chawkhatpa wangkhem kendra ama seminar si haina miyamda apel su tawki tharomgi wangangloi singna phongdok kibada wangkhem kendra asi hiram khudingda sothana leire haibasi pung khudimakna khangnarabani masi punamak kendra asigi miyamna thohanbani aikoi ngasidi mikap tholasi kendra asigi asengba adu kendra asigi mihut oina thagat minasi loinana pukchel sengba masagi oijaba punamak thadhoklaga miyamgi seba tawgadaba mihut thagalasi haibo pamsu thamki COVID-19 ki awa ana mayok nariba pasoi kendra gi lomi singna sahi gi saba konagadaba pothok chathok marang kaina puthokpa ngamnanaba thenglabasu thengna kendra gi lomi singi darkar oiba urea gi awat pa leiba makhai ataba mamalda pasoi kendra gi lomi singda urea har phangan khigani loinana kendra gi yumthong khudingda lemna seng hawai na singba chana thanabagi tengbang
पिजखीगनी हाइना पासोई केंद्र की एक्स एमएलए सापम कुंजे केशोर एलाइस केबना हाइख्रे एक्स एमएलए सापम केबना तांकक नाइना चथरक पासोई केंद्र की प्रजा सिंह लेमना चाना थकननबा सेंग हवाई अलू तिलहौना सिंगबा की टेंबांग पीबा अदुगा केंद्र की लौमी सिंगदना सरकार की अपीब ममलदगी अताब ममलदा यूरिया बैग अमदा लुपा चानीदा लौमी सिंगी मयुम मयुमदा यहोनखी थौरांग थौसिल असिगी सरुक अमा ओइना कोविड की एसओपी चटना पथाप ngakna ngasisu pasoi kendra gi polling station 19/4 pasoi part 2 makha laikai da yai phaluk polling station 19/2 pasoi part 3 tuliyaima century club ki khuthang da chana thakna ba polam sing khusin nakhi thorom aduga mari leinana tuliyaima century club ki thomi amadi 19 pasoi kendra gi ex mla sapam ke bana wafam kaya phongdorakhi par vector pa chani da mai magi ki farmer je yum lewan be se phai har already objecre masi ni hum ni da amu chu only masi target si til ki har gi awa be se masi hack ro je bo masi ngasi thenga ba ten de mo monong da ko awa pa kunama pina men bangam ga have gi khaja ba do me da bile Hairok Assembly Constituency की मिहुत डॉक्टर राजेश्याम की मिजेंग मखादा एसी असी लंबी अमदी लेरक खुदिंगमक कोयलास थानरबा ngasiदगी सिंगलिंग थाबगी थबक सुब हौख्रे थबक सुब अदु हौनबी मतुंग इन्ना हाइरोक पार्ट 2 लाइमयुम लेकाई लैबा मयेंगबम लेरकता एमएलए राजेश्यामना सेंबीबा मपुदा इरात थौनी जरगा खुरुम जरब मतुंग नुंग हैदुना हौदोखी हाइरोक एसी की लंबी अमदी लेरक सिंग कोयलास थाब असिगी अहानबा तांककता हाइरोक पार्ट 1 हाइरोक पार्ट 2 अमसुंग हाइरोक पार्ट 3 की लेरक यांखै निपान सलुंगफम उखोंगसांग नोंपोक सेकमाइ सिखोंग अमदी बेंगी की लंबी सिंग यावरी अनि सुब तांककतना पेसी थोकसोम लांगमैथेत लौरेंबम तौबुल ककमयाई निंगेल लेरोंगथेल मालोम मयाई कैथेल पित्रा जालियानबी चंद्रखोंग अमदी फंजाखोंग की लंबी सिंग कोनसिनगनी हारी थबक सुबह हौदोकपा अदुगा मरी लेनना एमएलए राधेश्यामना हाई हाइरोक एससी की मनुंग लैबा लंबी अमदी लेरक सिंग फनबा हाइबा पांडम असी महाकना एमएलए ओइदिंगै दगी हौना खंदुना लाखी मिखल बाई पाकला मतुंग मियामना ताकपिरकपगी मतुंग इन्ना हाइरोक एससी की मनुंग लैबा फिबम फत्तबा लंबी कया अमा फजना ब्लैक टॉपिंग तौदुना सेंबा लोसिनख्रे सेंबा लोइख्रबा लंबी सिंगी मनुंगदा यारिपोक्तगी सिखोंग सेकमाइ कैथेल फावबगी लंबी चंद्रखोंग हाइरोक पार्ट 3 नारोंगथेल एरिया हाइरोक पार्ट 2 ढाका रोकी लंबी अमदी अतई अतोपा लंबी मंगा अमगा यावरी हाइरी ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯟꯅꯖꯕ ꯀꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯧꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯁꯤꯡꯁꯤ ꯐꯍꯟꯕ ꯂꯝꯕꯤ ꯐꯍꯟꯕꯁꯤꯅ ꯃꯔꯨꯑꯣꯏꯅ ꯐꯖꯅ ꯁꯦꯝꯕ ꯀꯣꯏꯂꯥ ꯊꯥꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯃ ꯑꯩꯈꯣꯏ ꯃꯟꯗꯜꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯀꯔ ꯃꯌꯥꯝ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯤꯡꯉꯒ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏ ꯑꯦꯛꯁꯟꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄ ꯍꯧꯔꯛꯄꯗꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯈꯔ ꯑꯩꯈꯣꯏ ꯁꯦꯝꯖꯈ꯭ꯔꯦ ꯁꯦꯝꯃꯤꯟꯅꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯖꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯂꯥꯛꯑꯦ मरु ओइरे थबक तौरगा अखोय यूनिटी लाखवा वोट कार नुसिनबा अमग अमा मतेंग पांगबा सि वाखललोनदनि असम दा मतम कयादगी हौना ऑल असम मणिपुरी यूथ एसोसिएशन AAMYA ना पॉलिटिकल ऑटोनॉमी फॉर द मणिपुरीज लिविंग इन असम हाइबगी पांडमदा जंगसिलकलिबा खोंथांग की सरुक अमा ओइना हानादगी हौना असम स्टेट असिदा खुंदारेबा मणिपुरी मैतै सिंगी फैमिली प्रोफाइलिंग डेटा सिंग खोमबगी सरुक अमा ओइना ngarang kasar Lakhipur gi Borbil gi Naharul Thodang Club ta pangthoki mifam aduda Rajkishor Sogaijam NG Madhuchandra amadi AAYA gi Chief Advisor Khetri Mayum Kundasu saruk yaki maru oina mifam asida Borbil Unit of Manipur People's Forum of Assam amadi Advisory for Family and Village Profiling of Borbil Village haiba agenda asi खनदुना मणिपुरी पीपल्स फोरम ऑफ असम बोरबिल यूनिट अमा सेमखी अमसुंग फोरम यूनिट अदुना बोरबिल प्रोफाइलिंग सर्वे नुमित 8 निगी मनुंग लोशन बहाइनसु वारेप लौखी महाराष्ट्र की चीफ मिनिस्टर
उद्धव ठाकरे की मायोक्ता वांगांग की हाइदुना यूनियन मिनिस्टर नारायण राणे की मथक्ता रजिस्टर तौखिबा एफआईआर अदु मरी लेनना राणे की मथक्ता एक्शन लौदननबा बॉम्बे हाई कोर्ट ना महाराष्ट्र गवर्नमेंट खंगनखरे नासिक महाकी मथक्ता थारखिबा एफआईआर अदु कक्थत पिननबा मिनिस्टर राणे ना थारखिबा पिटिशन अदु जस्टिस एसएस सिंधे अमसुंग एनजे जामादर साब बेंच अदुना हियरिंग चथरबा मतुंगदा बॉम्बे हाई कोर्ट ना नोटिस अदु महाराष्ट्र गवर्नमेंट खंगल खिबनी हारी स्टेट गवर्नमेंट की ओइना लेपखिबा सीनियर काउंसिल अमित देसाई ना हाइखिबदा नासिकता रजिस्टर तौखिबा एफआईआर अदु हियरिंग तौगदबा नुमित सेप्टेम्बर 13 फाउबदी मिनिस्टर राणे की मथक्ते एक्शन लौदननबा हाइरी राणे की एडवोकेट सतीश मनी सिंधेना हाइखिबदा वाथोक ओइख्रबा वांगांग अदु दगी थोलप याबा थौदो पुनमक्तगी मिनिस्टर राणेबु प्रोटेक्शन पीगदबनी रत्नागिरी डिस्ट्रिक्ट की राणेबु ngarang फाखिबनी इंडिया की निंगतमखिबा सहीबु ठाकरेना थौसाखिदे हाइबा क्लेम तौबग लोइनना महाकपु खुरपाकना थारंबा याबनी हाइबा वफम राणेन फोंदोखि हाइरी सेंट्रल यूनिवर्सिटी सिंगदगी फैकल्टी मेंबर सिंग अमदी महिरोई सिंगदगी विजिटर्स अवार्ड 2021 पिननबा एप्लीकेशन सिंग राष्ट्रपति भवन दगी कोरकली विजिटर्स अवार्ड 2021 पिगदोरिबा कैटेगरी सिंग अदुदी नंबर 1 विजिटर्स अवार्ड फॉर इनोवेशन नंबर 2 विजिटर्स अवार्ड फॉर रिसर्च इन ए ह्यूमैनिटीज आर्ट्स एंड सोशल साइंसेस नंबर बी फिजिकल Sciences and number C Biological Sciences amasung ahum subada Visitors Award for Technology Development ni 7 Visitors Awards 2021 gi application sing gidamakta website www.presidentofindia.nic dagi phangani hari application sing pisin bagi aroiba numit October 13 2021 ni Visitors Award asi lisingani 13 dagi piba horakhibani hari दुबई चथरीब एशियन जूनियर चैंपियनशिप इंडिया की बॉक्सर अहम फाइनल संगमग्रे केजी 9 की कैटेगरी रोहित चामोला केजी 38 मथक भारत जून फाइनल संख्रे भारत जून किर्गिस्तान की इमिर खान राजानोपु 5-0 रोमिल चामोलीना कजाकिस्तान की हैदर खान को 5-0 माइथी पीखिबनी नुपी की केजी 94 की कैटेगरी इंडिया की मुस्कान कजाकिस्तान की येलांगनूर तुर्गानोबाबू माइथी पीदुना फाइनल संगमखिबनी अरोइबदा मरोइबा पाव अमुहन्ना मणिपुर दा हौखिबा पुंग 14 मियोय 483 नौना पॉजिटिव ओइबा थेंगनख्रे मियोय मरीना लाइचत असिना लाइखिद्रे पलेल दा हॉकी की टफ ग्राउंड सेमगतनबगी सेंफम सैंक्शन तौदुना लेरे हाइना कक्सिंग केंद्र एमएलए एम रामेश्वर हाइख्रे होइरई लेमरोल मैरापाइबी अपुनब मणिपुर की 35 सुबा मपोक कुमोन थोरम पांथोख्रे लोइनना यूनियन मिनिस्टर राणे की मथक्ता एक्शन लौदननबा बॉम्बे हाई कोर्ट ना महाराष्ट्र गवर्नमेंट खंगनख्रे ngasi gidamak tadi paudam pijo mata solution jare me yang tabir bu khai puno pu amuk hana kurumjari